Poppy pambi leptana thajin badagi thangjing sing maru kokli singdakta asaba nukse sitle torel singi iri tatkri thangjing singi mafam kya da poppy pambi thabagi thabak sai taramathui taragani thoirungi mamangni horamli matam amagi ahal singna koktagi nungsit na mi ba haina khangnaramadu thangjing singlomdigi silakpa ayingu nuksitpani adu bahawjiti koktagi nungsit na mi ba haibisi suknatagi Kulang isay yaw na tungan isay sing oina lehawri. Oiragli ba piba masigi matangda kunggul liru bada panglakli badi. Thangjing sing da logi wangmat sing asida hauba uwa amadi napi sing makhal kayagi chemical sing sizinaduna hatoklaba matungda amuksu may thadolaga miyoy krana atamna sing asigi napom kaya da popi pambi sing leptana thajilak badi oiramli. Sing asigi sing kong sing yada mahi marong amadi manama sing thaba yaw na kumgi oina sing khara sanduna Hingzarakpa kunja krana hai thangjing singi mathak sing asigi maning thangba awang thangba madi kha thangba chingmai kya da nongmonomugi popi pambi thana begi dama kok thorakpadi ngasidi sing asi maru koklaba singa mori thangjing singda umang wamang matik sana lairingi matamna sing asigi loktaki isel naina sentaraki baturel singi iri hausukti laitre tatle thangjing singdigi sentarakpa isingna mabuk halalam turel singi manungda tharairok Torelu Mayang Torel Amadi, Saiton Torel Singba Yauri Venedubo, how Jiki Torel Singasigi Pipam Uber Torel ni have Yarakta Vigi Takta Lakli, Sing Dr. Uwa Masum Napi Singi, Kok Tuna, Poppy Pamit Hazilakana Torel Singasigi Tawayoram Isil Singsu, Kankri, Tangzing Singi Matakta Poppy Pambi Sing Tabi Taba Singasidagina say Taramatu Taragani Turungi Mamang the Horlaga, Hausuk Pau left in a Satari Highness Kunjas in the Fundoraki. Amaramda, Thangjing Singi Sarukta Poppy Pambi Tabi Tabasi, Mapam Singadugi Mapuni, Haizariba Kulgi Ayabi Yaodana, me a man hector sanction Tabia, Singtak Yona Kakatpigi, Lambi the Leba, Lautang Sangsing the Leramba Kulai Pibisina, Mitop Sangandi, Adobo. Yam labada pung ahu marirong kong na kakalaba matungda popi thaba mafam sing mathang theng na bangami thaba asi leptana sa tharakpana thangjing singi ma cycle da uning thau haidiba u makhal sisu sahi kharagi matungdadi phanglak loidabigi phibam da leire rakhi matam amada thangjing singda aying manungse sitlamba da hojikti asa boina sitle nong puba laisil pairaklabasu thangjing singna nong sutre maram bisna thangjing singi honglakliba masa asi athingba thamduna matam sana kalhaudrabadi singa sigi sakta mangkiba yabagi akiba leire hairi jingkhong asida leiba kunja man hai towan mamayai kapa truck sing sungna biki damak thariba popi pambi singa si sahi amagi manunda September amadi October thada sathai September thaba popi pambi sing March thada loiduga October tharaga December natraga January da lokpi hai December thabadi masigi Pothokra Wali Heduna, September Tadi Hona Tane Herki. Aduga Poppy Pambi Tabada Saho Panapikitama, Urea, Diamond Singba, Fertilizer Sing Yauna, Tums Yam Season. Kariguma Poppy Pambi Amana, Maruhun Krabamatunda, Pambi Aduna Mana, Ama Anipan Bahorakpada, Madugi Akwe with the Horakli, Napi Sing, Hatnaba, Tum Peket Marida, Urea, Pawa Mahablagi Isinda, Tumhalaga. Lebak saibada anawna pising siali aduga akang mafamna popi pambi tharabadi hauba thille masu saupati haiduna kharasa mafamna pambi amaga food amarup lapna thabana mahi sawa masum lokpada kanai haina sathane rakhi amarum ekaramana popi pambi thabada urea bag tara diamond bag manga amadi thum yamna sangi nongmada Poppy thaba madi masigi habeng magi damak miyoy amada lupa chonga pibana miyoy kharadadi yamna komna sel tanba ngame rakhi thangjing singna oirakliba piba masida environmentalist amana hai ainga sagi khalkai tharakliba sina nong suragana ka hena suba duga sudaba matamdana laikangla olakpagi piba masi aikoina umangi saruk sing nong monomi khorakpada yini singdagi ising phawraktuna sentharakadaba ikut ayamba Kangkibana Nitham Thagi Matamdadi Singdagi Loki Sing Center Pangamdri, Maramasana Langa Kata Intopigi Mohota Miam Humna, Umang Wamang Kanavigi Tabak, Banta than a Lakota Sumle and Sapundoraki. Ta Tadeki Angang Napuravi, Monhama, Taurianduna Shirm, Miam Napu, the soul of Mapuro, but like a nakri. Ngaranung til Pung Anirum Tarapada Kumbi Pis Kimanung Saliva Kumbi Setapur Maning Lakaida, Morang Tem Isan Allies. Amusna si kunganito mapurabi nauksa si kuntraga mga kobi maunhama maki sakunda
nailon thawri amana yalaga siram hari thawdo asigi wahawdi khosaunar miyamna phubada mapureba nauksa phibam luna sokpadagi rims ta pukhalaktuna lekanakhre pauksi amana phangba paw amana haipete laikhidrabi mauna si thatare ki angang no puri bini duga maki mapureba sina ayama matamda ganja amadi yuna singma thaklaga maki nupi ispu yamna puina otpi nebi bigi thawong sat tharak phane hari thawdo asigi matana police na case ma lakholaga thawdok thokliba mafam crime scene adu forensic science ki expert sina yengsikre duga laikhidrabi mauna asigi haksang postmortem examination taunaba rims ki medical sangda thangkre Maboka tumi naringai da phaduna pukiba sahi marigi nupi masa rape taraga Maphi yaudana khondok lamli West Bengal gi Hugali da maboka tumi naringai da miyoi khrana sahi mari kaktangai ribi nupi masa mabu phaduna pukraga rape taraba matung Maphi yaudana Tarakeswar railway station khondok piram nehri West Bengal police na phungdoro kibra thawdo da nupi masa na maboki manakta Kangkal manung na tumlingai da miyoi khra sanglaktu na nupi masa sibu phaduna puraga tamthi pamong na rep tabi khibini nupi masa si imung da lairamdre haibasi imung manung gi miyoi singna nongala ba matam da khangnakhi mari lena ba authority singa loina na nupi masa sibu thi humbi gi thabak sa thabada Tarakeswar railway station ki manakta leiba drain amadagi phangkhibani khudakta nupi masa asi Tarakeswar rural hospital pukatru lakanakhi doctor sina nupi masa si ki haksang yakun kya su thengna khi amasum first aid piraba matungda discharge tawki heri thawdo asigi matana prokso ek ki makhada FIR ama register tawkre haujuk phawi goina di thawdo asid siena ba mi amata phabi gi paulaitri serak sida Tarakeswar gi MLA Ramen Roy na thawdo osi railway police ki makeida security gi weba failure ni hairaduna siena bu khudima akpa serak pina ba thabak thoram sing athubar packet kadabani hari Manipur gi polam khara Isreal dagi demand torokli Manipur International Textiles Expo Manitex 2025 pangthokpana lamdam asigi phisabi artisan singi kana ba phangma hori Isreal gi wire mana Manipur gi lengyan tupi amasum khawli singani gi set demand torokli hana Manipur lenga ki handlooms and textile gi director ECT na phungtokre Haokip thangja numitagi hawduna tha asigi taranithoi phawba numit mangani supna pangsa thagadoriba Manitex 2025 ki ngasi nini sanba numit ki oina Nilkuthi Urban Hatta Weaving a Sustainable Future Manipur Handlooms Heritage to Global Fashion haiba thimna pangthokiba khananainabagi thoramda mataki wapam asi director na phungtokibani Manipur lenga ki Department of Textiles Commerce and Industry gi Directorate of Handlooms and Textiles sinduna pangthokliba Manitex 2025 ki khananainabagi thoramadda EGTN hai ngarang ahoba numik ki numidang da utkhiba fashion parade saruk yakiba Manipur gi modeler sina ngakti yanakhiba Manipur gi phisabi artisan singna saba lamdam asigi tongan ba masak motif yawba singama sum cotton gi marakta step chain ba lengan phi sing Israel dagi lakhiba buyer singna maduga sa manaba lengan phi maduna tuba tupi amasuma khoi singa do hapnaba khawgi set ahan mi goina masing lisingani pinabagi demand order torakli Manitex 2025 kingarang ahoba numita utkiba fashion parade adugi outcome on Israel gi buying housing sing international market gi order phangba hawre haina palladuna foreign model ogum yauna modeler kiana saruk yaduna pangtokiba fashion parade aduda Israel da makhugi dharma gi ba lining laisonda sijnaba talit haina khangnaba ngakti yanaba atangma makhal gi lengyan phi aduga manaba makhal gi lengyan phi amangarang pangtokiba fashion week saruk yakiba Manipur gi modeler anina ngakti yadun thulakibani Manipur gi phisabi artisan singkhaktana saba lamdam asigi singamasum cotton gi lengyan phi motif aduga manabaga loinana state asigi phisabi singna sem saduna puthoknabigi order phangkibani hari mangna hai Manitex 2025 ki numidang na pangtokiba mapalam gi fashion designer sing yauna pangtokiba fashion week ta saru yakiba singna ngakta yankiba lamdam asigi oiba GI tag phanglaba motif oiba silk amasung cotton gi marakta step satuna langba lengyan phi ani Israel digi buyer aduna yamna pami gi wapam phungtorakhibani hari ahan bi oina hariba Manipur gi motif oiba silk amasung cotton gi lengyan phi makhal adumaktada punar masing lising ani rom tharaknaba gi order phangma ngamle haina palladuna makhatana pambi gi wapam phungtorakhi lengyan phi adumak Israel da lining laison gi sijinaba talit haina khangnaba phi ga sa manaba oibena lengyan phi aduga loinana phi aduna tuba
ꯀꯣꯛꯇ ꯎꯞꯅꯕ ꯇꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯄꯨꯟꯅ ꯍꯥꯞꯅꯕ ꯈꯥꯎꯁꯤꯡꯒ ꯄꯨꯟꯅ ꯃꯁꯤꯡ 2,000 ꯁꯥꯕꯤꯅꯕꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ECIꯅ ꯂꯥꯜꯗꯣ ꯍꯣꯃꯥꯗ ꯍꯥꯏ ꯏꯂꯦꯛꯁꯟ MCC ꯉꯥꯛꯅꯕ ꯆꯠꯂꯨ ꯃꯤꯖꯣꯔꯥꯝꯒꯤ 10thNov ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯃꯤꯈꯜꯒꯤ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯊꯨꯒꯥꯏꯔꯒ ꯋꯥ ꯉꯥꯡꯈꯤ ꯍꯥꯏꯗꯨꯅ ECIꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯤ꯫ ꯀꯃꯤꯁꯟꯅ ꯖꯣꯔꯥꯝ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟꯠ ZPMꯒꯤ ꯁ꯭ꯇꯥꯔ ꯀꯦꯝꯄꯦꯅꯔꯁꯤꯡꯗ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯊꯨꯒꯥꯏꯗꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯤ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯧꯔꯝꯗ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯔꯤꯌꯥꯛꯇ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯃꯤꯈꯜꯒꯤ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯊꯨꯒꯥꯏꯕꯒ ꯃꯥꯟꯅꯩ꯫ ꯃꯔꯝꯗꯤ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟꯗ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯒꯤ ꯋꯥꯁꯛꯄ ꯌꯥꯗꯦ꯫ ꯑꯣꯄꯣꯖꯤꯁꯟ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯅ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯀꯠ ꯑꯃ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯄꯤꯈꯤꯕ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯗꯨ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯤꯈꯜꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯊꯨꯒꯥꯏꯗꯅꯕ ꯈꯟꯈꯤ꯫ ꯀꯃꯤꯁꯟ ꯑꯁꯤꯅ ꯖꯣꯔꯥꯝ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟꯠꯒꯤ ꯁ꯭ꯇꯥꯔ ꯀꯦꯝꯄꯦꯅꯔꯁꯤꯡꯅꯁꯨ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟꯗ ꯃꯤꯌꯥꯝꯅ ꯋꯥ ꯉꯥꯡꯕꯗ ꯃꯤꯈꯜꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯑꯃꯁꯨꯡ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛꯅꯕ ꯈꯟꯈꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯟꯗꯤꯡ ꯃꯇꯨꯡꯏꯟꯅ ꯑꯣꯛꯇꯣꯕꯔ 10ꯗ ꯔꯤꯌꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯑꯅꯧꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯥꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗ ꯇꯣꯏꯂꯪ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯂꯒ ꯑꯥꯏꯖꯣꯜꯒꯤ ꯃꯐꯝ 14ꯗ ꯏꯁꯤꯡ ꯄꯤꯅꯕ ꯋꯥꯐꯝꯁꯨ ꯌꯥꯎꯈꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯍꯥꯏ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯠꯅꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯂꯥꯎꯊꯣꯛꯄ ꯑꯁꯤ ꯃꯣꯗꯦल कोड ऑफ कंडक्ट की इलेक्शन कोड की पैराग्राफ क्लॉज 6 पार्ट 4 पीरिबा कांगलोन थुगाइबनी कमीशन मखाताना हाय कमीशन चीफ मिनिस्टर हिरम अदुगी मतांगना थमलकलिबा वाफम अदु कुपना येंगले लोइनना मदु पेनिंगाय ओइदि माकी वाफम असिना मिखलगी मतमना न्यूट्रल ओइबा फिबम अदु थुगाइबनी ECI की फिरेब अदुगी मतुंगिना डिस्ट्रिक्ट इलेक्शन ऑफिसर ममिता कांगलोन थुगाइबदुगी नमा ZPM पार्टी दा खंगनबा पाउताक पिखि इलेक्शन कमीशन ऑफ इंडिया ना ZPM की प्रेसिडेंट दा पार्टी की कैंपेनर सिंग मिखल ग मरी लेना वा ngang मॉडल कोड ऑफ कंडक्ट सोयदना ngakna satnaba pautak pinaba khanki masiga loidana minister sing government officials sing election gi kanglon ngakna satnaba masum political neutrality ke handana thamnaba amuk hana ningsingki ZPM की स्टार कैंपेनर सिंह मियाम द वसक पनत्रगना पोटर सिंह बु हुमदन पुगदब वांगांग सिंगांग दबा लोइना फ्रुट मशील की मरक नुंसी चानाबदा कायरक पयाबा थबक सिंह चथदनब खनखी ECI की खोंगथांग असि हाउकिप अक्टोबर 19 दा ऑपोजिशन MNF की लीगल बोर्ड की मेंबर ओरिबा जोथांग संगी मारना थारकिब वकत अमगी मतुंगना लखलखिबनी BJP की BL संतोष समित पात्र नवंबर 12 मणिपुर लाकदरी ngasi BJP की ऑफिस बेयरर सिंह मिफम पांगथोकदरी BJP की लेंगा मुथलगा प्रेसिडेंट रूल थमजिलकलिबि स्टेट असिदा पार्टी एसगी नेशनल जनरल सेक्रेटरी ऑर्गेनाइजेशन BL संतोष अमसुम पार्टी की नॉर्थ ईस्ट इंचार्ज डॉक्टर समीर पात्रा थास की तरागनिथुर इम्फाल लागलगनी पाउसी एवना फंगबा पाउगी लिखुनमगी मतुंगिना हंदकत स्टेट असिगी BJP की अपुनबा लेजिस्लेचर की टीम अमना दिल्ली दा चतुना BL संतोष अमसुम डॉक्टर समीर पात्रा उनखिबदुदा स्टेट असिदा था तरुक मखाताना प्रेसिडेंट रूल सांगदोक्लिबसी अमुहना सांगदोक्तना अनोब गवर्नमेंट सेमनबगी थौरांग सेंटर पेखलगनी हाइबगी थाजबा वाफमगा लोइना बिहार की स्टेट असेंबली की मिखल असि लोइबगा स्टेट असिदा लाकलगा यिंगसिलगनी हाइबगी वाफमसिंग थमलखिबगी मतुंगिना मखोइ थासुगी तरागनिथुदा लाकदबन हैरि BJP की सेंट्रल लीडरसिंग लाकदुरिबा सिगी मंगजुना नित्यापात चुथेक्ता लेबा BJP मणिपुर की थंबाल सांगलेंदा पार्टी असिगी प्रेसिडेंट एसहदा देवी याउना एग्जीक्यूटिव मेंबर सिंग अतै ऑफिस बेयरर सिंग वेबा मिफम अमा हयेंग अयुक पुंग 12 ताबर पांगथोकने हैरि BL संतोष डॉक्टर समित पात्र ने इम्फाल लाकदरीबा स्टेट असिदा लैरिबा पार्टी असिगी ऑर्गेनाइजेशनल असेसमेंट तौबगा लोइदना पार्टी की मरुएबी स्टेट की लुसिंगबा सिंग पार्टी की MLA सिंग उनदुना इरम कया की मतांगना खन्नरबा याहैरि हौजिक थोक्लिबा इरांग असिना मरम ओइरगा इम्फाल लाकबा ngamdana लैरिबा कुकी की BJP की MLA सिंग लुसिंगबा अनि एसिगा मागी लैरिबा डिस्ट्रिक्ट सिंग चलगा उनदुना वा खन्नरबा याहैरि मखोइना लाकदबा सिगी खुदोंचाबा सिलौरगा पार्टी की मैकेदिगे MLA सिंगी मैकेदिगे हौजी प्रेसिडेंट रूल लैरिबा सि लौथोकलगा अथुबदा गवर्नमेंट सेमनबगी थौरांग सेंटरना पैकट हन्नबगी मतांगनासु तक्सिलबा याहैरि अतोपा पाउ लिखुनमगी मतुंगिना BJP की सेंटर की लुसिंगबा सिंगी मैकेदिगे ममांगना स्टेट की BJP की MLA सिंगना
MLA-singda chatliba November tha manung anauba government ama semnabagi thaurang leiri haina phungdokhibani madugi matungina chatliba November tha loidringai mamang state asida anauba government amari soidna semnaba yana leiri hari hauju BJP gi legislature singi maraktagi kanabu lusingbu oigadagi habigi matangda kanglup naiba mongda magi mi bu lusingbani haina phungdoksaragasu center gi lusingbu sina khut thillaga lusingbu khalakpa matamda party sigi MLA punamak adumak punna sakikani nauna khalaba lusingba duna su magi kushira shida tawningba tawba dusu yadanaba center na yasal laklaga thabak thorom kiya ama taholakani habigi thajabsu lei lusingba khanduna anaba government semlakpa matamda hablakadoriba minister singa sisu chief minister oigadoriba lusingba dugi apambada tawrakani haibasu thajableiti maram aduna ayamba cabinet minister singa center na oina lepthorakpagi thajabasu sauna lei hari Matangi tarahumdoi subu Manipur Legislative Assembly ki mikhalsu English ngani ka kunga tere ki angan basarukta pangtokadaba maramna pangtokadoriba mikhal asida hana gumna BJP na absolute majority phangkiba adudagi tadana phangnabagi thorangsing tarakani masida nauna semlakadoriba government sida minister oiriba singasu atai minister oidana laigadoriba party ki MLA singi was tadaba yaroi dori hainasu pawusna makhatari Amaramda Bihar ki mikhala sigi phal lautholaba matung BJP ki oina center da su party ki organization da ahongba laklagani hausu party sigi national president ori BJP na dagi mahutta atopa amapu party president oina khallaba yana leiri masiga iroinana state sida anauba government ama semna matungda party ki organizational structure da su ahongba lakpa yana leiri hari Hausik party ki state president oiribi Sada Devi ki mahutta atopa mabu president oina pohlab yana leiri party ki anova president asi kanana oirakadoribano haiba khangdraga su phamasigi damak party asida matam kuina dagi yoroglaba mi kharana sen chongbi ki fibam su leiri adobu kanabu party asigi president oina hablakadagi haibadudi khangdri hairi North East Christian Group na Manipur ki irang asida center na kuthingzin bina bataksingkri awang nopok ki mangzil thabu Christian body ema oriba United Christian Forum of North East India UCFNEI na center ki pukning singsiladu na khudakta irang asid lusin bina ba kuthingzin biyu haijakri Shillong da leiba Presbyterian Church of India UCFNEI na sinkiba sahi ki general body mifam na saruk yakiba Christian body singna Manipur thukliba irang asi lusinabagi damag center amasum state government na khudakta kuthingzinduna yanaba ma purak piyu haidi North East India Christian Council NEI CCD North East India Regional Catholic Bishops Council NEI RBC Evangelicals Fellowship of India EFI amasum awanupok ki state singdagi UCFNEI chapter gi mute na saruk yakiba mifamadada Ellen Brook na hai mifamadada regional amasum national gi maruiba wafam singkhana nainaki Manipur da matam sangna kangluki irang lairiba Assam Arunachal Pradesh amasum Meghalaya da ngamkhai gi yetnaba lairiba sigi matangda nainabaga loinana the Assam Healing Prevention of Evil Practice Act 2024 gi matangna sunainaki Manipur gi irang asi tha kuntra mapung phare haujiksu mi lising humpu hena kusen chenduna hindi matam sana irang thokpa asina leba asigi nungsinabi gi mari de sauna khalakli Manipur gi irang asi ki warosin prakungam daba si miwebi gi awaba thawdo ama oibedana tana apun begi oina maithiba amani haina Rep Dr. Zangkholam Haokip naiki aigi community na asum royal gi damak kapli ngakpi senbiyu amasum anauba lambi piyu haina demand tawri haina Dr. Zangkholam na phongdoki Tentak na sumna mayam na thamjaram ge du hausa kuina di mayam paus matang ase lusin jarage mas makhata ba no update mayam puna ngamina sena channel sigi makedi gi mayang pham da makhata na thamjari makhata ba no update ngamina sena channel sigi makedi gi mayang pham na thamjari